ꯃꯥꯡꯗ ꯎꯔꯤꯕ ꯀꯤꯂꯔ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯗꯨꯅ ꯊꯥꯡ ꯑꯊꯧꯕ ꯑꯃꯅ ꯀꯛꯀꯦ ꯍꯥꯏꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯅ ꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯗꯨ ꯀꯞꯄꯒꯤ ꯃꯍꯨꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯊꯥꯡ ꯑꯆꯧꯕ ꯑꯃꯃꯨꯛ ꯂꯧꯈꯠꯂꯒ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯤꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯆꯥꯎꯈ꯭ꯔꯕ ꯊꯥꯡ ꯑꯁꯤꯕꯨ ꯎꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯅꯣꯛꯂꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯅ ꯍꯪꯂꯛꯂꯝꯃꯤ ꯅꯍꯥꯛꯅ ꯅꯣꯛꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯑꯣꯏꯔꯣꯏꯂꯕ ꯋꯥꯐꯝꯅꯤ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯑꯩꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒꯅꯤ ꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯗꯥꯃꯤꯅꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯍꯥꯛ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯐꯝꯂꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯤꯂꯔ ꯑꯃꯈꯛ ꯂꯥꯛꯂꯒ ꯗꯥꯃꯤꯅꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯄꯪꯊꯅꯕ ꯁ꯭ꯄ꯭ꯔꯦ ꯀꯥꯞꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯀꯤꯗꯅꯦꯞ ꯇꯧꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯃꯥꯡꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯈꯛ ꯇꯧꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯃꯥꯡꯗ꯭ꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯇꯥꯡꯂꯕ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨ ꯂꯥꯛꯄ ꯎꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯤꯂꯔ ꯑꯁꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯕꯣꯏꯐ꯭ꯔꯦꯟ ꯑꯁꯤꯗ ꯃꯃꯤꯠ ꯇꯥꯡꯕ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤꯗꯤ ꯗꯥꯃꯤꯅꯤꯕꯨ ꯇꯨꯃꯤꯟꯅꯗꯃꯛ ꯊꯥꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯃꯈꯣꯟ ꯃꯌꯥꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯒꯧꯇꯝ ꯈꯔ ꯆꯤꯡꯅꯕ ꯃꯈꯩꯗꯤ ꯐꯥꯎꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯤꯡꯅꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯗꯥꯃꯤꯅꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯗꯥꯃꯤꯅꯤꯅ ꯁꯤꯗꯨꯅ ꯂꯥꯛꯈꯤꯕ ꯈꯨꯗꯣꯞ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯊꯦꯡꯅꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯆꯤꯡꯅꯔꯨꯔꯤꯕ ꯑꯗꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯃꯤꯅꯤ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯈꯤꯔꯝꯃꯤ ꯃꯇꯧ ꯃꯌꯥꯝ ꯑꯁꯤ ꯀꯝꯗꯧꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯃꯨꯚꯤ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯍꯧꯔꯁꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯤꯛꯂꯕ ꯀꯥ ꯑꯃꯗ ꯎꯍꯜꯂꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯏꯀꯣ ꯀꯤꯂꯔ ꯑꯃꯈꯛꯅ ꯅꯨꯄꯤ ꯑꯃꯕꯨ ꯐꯥꯔꯒ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯕꯨ ꯐꯃꯨꯡ ꯃꯆꯥ ꯑꯃꯒꯤ ꯃꯊꯛꯇ ꯍꯤꯞꯍꯜꯂꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤꯜꯂꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯉꯛ ꯀꯛꯊꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯃꯁꯥ ꯑꯗꯨꯕꯨꯅ ꯌꯥꯝꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯒ ꯍꯨꯟꯇꯣꯛꯂꯝꯃꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯄꯨꯂꯤꯁꯅꯁꯨ ꯈꯪꯂꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯂꯒ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯥꯛꯂꯒ ꯄꯨꯂꯤꯁꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯐꯣꯔꯃꯦꯂꯤꯇꯤꯁꯤꯡ ꯑꯗꯨꯕꯨ ꯇꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏꯒꯤ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯊꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯒꯧꯇꯝ ꯀꯧꯕ ꯍꯩꯁꯤꯡꯂꯕ ꯃꯃꯤꯠ ꯇꯥꯡꯂꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯍꯣꯕꯤ ꯍꯥꯏꯔꯒꯗꯤ ꯔꯦꯗꯤꯑꯣ ꯇꯥꯖꯕ ꯑꯗꯨꯕꯨꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯦꯟ ꯑꯣꯏꯅ ꯔꯦꯗꯤꯑꯣ ꯇꯥꯔꯤꯕꯁꯤꯅ ꯗꯥꯃꯤꯅꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯉꯥꯎꯔꯤꯕꯅꯤ ꯗꯥꯃꯤꯅꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯨꯝ ꯇꯥꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯗꯥꯃꯤꯅꯤꯕꯨ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗꯗꯤ ꯒꯧꯇꯝ ꯄꯥꯏꯀꯩ ꯈꯛꯇꯃꯛꯀꯤ ꯑꯣꯏꯕ ꯋꯥꯟ ꯁꯥꯏꯗ ꯂꯚ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯗꯥꯃꯤꯅꯤꯒꯤ ꯃꯔꯝꯗ ꯒꯧꯇꯝꯅ ꯂꯣꯏꯅꯃꯛ ꯈꯪꯖꯤꯜꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯄ ꯀꯝꯗꯧꯅ ꯀꯗꯥꯏꯗ ꯂꯩꯕ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯥꯖꯅꯥꯌꯛ ꯀꯧꯕ ꯑꯃꯒ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯗꯥꯃꯤꯅꯤꯒꯤ ꯃꯇꯨꯡ ꯀꯨꯏꯅ ꯏꯟꯅꯗꯨꯅ ꯆꯠꯂꯝꯃꯤ ꯅꯣꯡꯃꯁꯨ ꯗꯥꯃꯤꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯂꯨꯍꯣꯡꯐꯝ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯒꯧꯇꯝꯅ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯂꯗꯨꯅ ꯃꯍꯥꯛꯅ ꯗꯥꯃꯤꯅꯤꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯗꯥꯃꯤꯅꯤꯒꯤ ꯃꯐꯝꯗ ꯄ꯭ꯔꯣꯄꯣꯁꯁꯨ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯗꯥꯃꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯒꯧꯇꯝꯅ ꯇꯧꯔꯛꯂꯤꯕ ꯄ꯭ꯔꯣꯄꯣꯁ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯌꯥꯈꯤꯔꯝꯗꯦ ꯑꯗꯨꯕꯨ ꯒꯧꯇꯝꯅ ꯍꯟꯅ ꯍꯟꯅ ꯗꯥꯃꯤꯅꯤꯒꯤ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯐꯖꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯆꯦꯂꯦꯟꯖ ꯑꯃꯈꯛ ꯇꯧꯔꯛꯂꯝꯃꯤ ꯗꯥꯃꯤꯅꯤꯅ ꯒꯧꯇꯝꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯌꯦꯡ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯤꯕ ꯐꯪꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯗꯨ ꯑꯩ ꯌꯥꯔꯒꯦ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯅ ꯈꯜꯂꯒꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯗꯥꯃꯤꯅꯤꯅ ꯀꯔꯝꯕ ꯍꯤꯟ ꯄꯤꯔꯛꯀꯦ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯒꯧꯇꯝ ꯔꯦꯗꯤꯑꯣ ꯑꯗꯨꯕꯨ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯅ ꯇꯥꯗꯨꯅ ꯂꯩꯖꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯗꯥꯃꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯒꯧꯇꯝ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯊꯥꯖꯕ ꯑꯗꯨ ꯊꯝꯖꯔꯝꯃꯤ ꯃꯗꯨꯗꯤ ꯒꯧꯇꯝ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯗꯥꯃꯤꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯐꯝꯂꯕ ꯇꯥꯔꯒꯁꯨ ꯒꯧꯇꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯦꯡꯕ ꯐꯥꯎꯕ ꯐꯝꯂꯕ ꯃꯇꯨꯡ ꯒꯧꯇꯝ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯁꯤꯗ ꯁꯥꯏꯀꯣ ꯀꯤꯂꯔ ꯑꯗꯨ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯈꯪꯍꯧꯗꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯗꯥꯃꯤꯅꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯄꯪꯊꯅꯕ ꯁ꯭ꯄ꯭ꯔꯦ ꯑꯗꯨ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ ꯗꯥꯃꯤꯅꯤꯅ ꯒ꯭ꯌꯥꯟ ꯃꯥꯡꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯒꯧꯇꯝ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄ ꯃꯍꯥꯛꯅ ꯎꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯗꯥꯃꯤꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯈꯛ ꯇꯝꯂꯛꯂꯝꯃꯤ ꯒꯧꯇꯝ ꯗꯥꯃꯤꯅꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯗꯥꯃꯤꯅꯤꯅ ꯀꯥꯞꯂꯛꯈꯤꯕ ꯄꯔꯐ꯭ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯝ ꯃꯍꯥꯛꯅ ꯅꯝꯂꯛꯂꯝꯃꯤ ꯒꯧꯇꯝꯅ ꯗꯥꯃꯤꯅꯤ ꯀꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯀꯣꯛ ꯂꯩꯔꯕ ꯁꯥꯏꯀꯣ ꯀꯤꯂꯔꯅꯤ ꯃꯍꯥꯛꯅ ꯗꯥꯃꯤꯅꯤꯕꯨ ꯄꯨꯔꯒ ꯅꯥꯀꯟ ꯑꯃꯗ ꯊꯩꯗꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯁꯥꯏꯀꯣ ꯀꯤꯂꯔ ꯑꯗꯨꯅ ꯗꯥꯃꯤꯅꯤꯕꯨ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯊꯥꯡꯒꯠꯂꯗꯨꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯇꯥꯕꯗ ꯎꯕꯗ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯅꯤ ꯑꯁꯦꯡꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯤꯠ ꯇꯥꯡꯂꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯈꯜꯂꯝꯒꯗꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯧꯇꯝꯅ ꯈꯜꯂꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯆꯤꯡꯅꯔꯗꯨꯅ ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯃꯥꯔꯗꯨꯅ ꯊꯤꯕ ꯊꯨꯝꯕ ꯊꯕꯛ ꯆꯠꯊꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯅ ꯈꯨꯗꯣꯞ ꯑꯃꯈꯛ ꯐꯪꯂꯕ ꯃꯇꯨꯡ ꯆꯤꯡꯅꯕꯗꯨ ꯍꯦꯟꯒꯠꯂꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁꯁꯤꯡꯕꯨ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯆꯤꯡꯅꯕꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯐꯣꯡꯗꯣꯔꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯗꯥꯃꯤꯅꯤ ꯑꯗꯨ ꯁꯥꯏꯀꯣ ꯀꯤꯂꯔ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯔꯝꯂꯒꯅꯤ ꯑꯃꯔꯣꯝꯗꯅ ꯁꯥꯏꯀꯣ ꯀꯤꯂꯔ ꯑꯗꯨꯅ ꯗꯥꯃꯤꯅꯤꯕꯨ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯍꯜꯂꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤꯜꯂꯗꯨꯅ ꯀꯛꯊꯠꯀꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯁꯥꯏꯀꯣ ꯀꯤꯂꯔ ꯑꯗꯨꯅ ꯗꯥꯃꯤꯅꯤꯒꯤ ꯃꯁꯛ ꯑꯗꯨ ꯎꯔꯛꯂꯝꯃꯤ ꯗꯥꯃꯤꯅꯤ ꯀꯤꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯠꯇ ꯎꯠꯇꯕꯤꯗ ꯇꯨꯃꯤꯟꯅꯗꯕ ꯍꯤꯞꯇꯨꯅ ꯂꯩꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯑꯀꯤꯕꯒꯤ ꯃꯃꯤ ꯎꯠꯄꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯣꯏꯅ ꯇꯧꯔꯛꯂꯝꯃꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯕ ꯇꯨꯡꯗ ꯁꯥꯏꯀꯣ ꯀꯤꯂꯔ ꯑꯁꯤꯅ ꯍꯪꯂꯛꯂꯝꯃꯤ ꯅꯍꯥꯛꯅ ꯅꯣꯛꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯁꯨ ꯑꯀꯤꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯗꯦ ꯋꯥꯐꯝ ꯑꯗꯨꯗ ꯗꯥꯃꯤꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ
ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 8ꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯕꯥꯔꯗꯦ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯑꯩꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯑꯗꯨ ꯐꯥꯎ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯒꯧꯇꯝꯅ ꯑꯩꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯕ ꯂꯥꯛꯀꯅꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯤꯂꯔ ꯑꯁꯤꯅ ꯗꯥꯃꯤꯅꯤꯕꯨ ꯍꯥꯠꯄꯤꯈꯤꯗ꯭ꯔꯦ ꯑꯁꯨꯝ ꯇꯧꯗꯅ ꯗꯥꯃꯤꯅꯤꯅ ꯄꯤꯔꯛꯈꯤꯕ ꯆꯦꯂꯦꯟꯖ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯦꯛꯁꯦꯞ ꯇꯧꯈꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯃꯤꯠ ꯇꯥꯡꯂꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯊꯤꯕ ꯂꯥꯛꯄ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯀꯤꯂꯔ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯒ ꯑꯣꯛꯇꯕꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯕꯨꯛ ꯇꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯗꯥꯃꯤꯅꯤꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯑꯣꯛꯇꯕꯤ ꯑꯗꯨꯕꯨ ꯍꯤꯞꯍꯜꯂꯗꯨꯅ ꯗꯥꯃꯤꯅꯤꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯣꯏꯅ ꯀꯛꯊꯠꯈꯤꯔꯝꯃꯤ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯤꯂꯔ ꯑꯗꯨꯅ ꯗꯥꯃꯤꯅꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯅ ꯅꯪꯕꯨ ꯀꯟꯅꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯒꯤ ꯃꯀꯣꯛ ꯑꯗꯨ ꯀꯛꯊꯠꯂꯒ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯟꯅꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯍꯟꯒꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯤꯂꯔ ꯑꯗꯨꯅ ꯍꯥꯠꯈꯤꯕ ꯑꯣꯛꯇꯕꯤꯒꯤ ꯃꯁꯥ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯊꯝꯂꯛꯂꯝꯃꯤ ꯊꯨꯅꯃꯛ ꯄꯥꯎ ꯐꯪꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯨꯊꯨ ꯀꯧꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯀꯃꯤꯁꯅꯔ ꯑꯃꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯗꯥꯃꯤꯅꯤꯒꯤ ꯃꯄꯥ ꯑꯗꯨꯅ ꯃꯁꯥ ꯑꯁꯤ ꯌꯦꯡꯂꯝꯂꯕꯅꯤ ꯃꯁꯤꯒꯤ ꯁꯤꯔꯤꯕ ꯃꯁꯥ ꯑꯁꯤ ꯗꯥꯃꯤꯅꯤ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯎꯗꯤ ꯑꯃ ꯂꯩꯔꯦ ꯇꯥꯕꯗ ꯒꯧꯇꯝꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯒ ꯃꯅꯝ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯗꯥꯃꯤꯅꯤ ꯅꯠꯇꯦ ꯍꯥꯏꯕ ꯃꯍꯥꯛꯅꯁꯨ ꯈꯪꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯒꯧꯇꯝ ꯌꯥꯝꯅ ꯊꯨꯅ ꯁꯨꯁꯤꯂꯥ ꯀꯧꯕꯤ ꯁꯥꯏꯀꯦꯇ꯭ꯔꯤꯛꯁ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯗꯥꯃꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯤꯡꯂꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯝꯅꯗꯤ ꯃꯍꯥꯛ ꯍꯤꯡꯅ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯐꯥꯈꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯉꯛ ꯀꯛꯂꯒ ꯍꯥꯠꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯗꯥꯃꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯍꯥꯛꯅ ꯍꯤꯡꯂꯝꯒꯅꯤ ꯈꯜꯂꯤꯕꯗꯨꯅ ꯀꯝꯗꯧꯅꯅꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯗꯣꯛꯇꯔ ꯑꯁꯤꯅ ꯒꯧꯇꯝꯒꯤ ꯊꯃꯣꯏ ꯈꯔ ꯆꯥꯎꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯃꯈꯛ ꯍꯥꯏꯔꯛꯂꯝꯃꯤ ꯆꯍꯤ 2 ꯃꯈꯥꯏ ꯁꯨꯔꯛꯂꯕꯅꯤ ꯀꯤꯂꯔ ꯑꯗꯨꯕꯨ ꯊꯤꯔꯛꯂꯤꯕꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯕ ꯉꯝꯂꯒꯅꯤ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯒꯧꯇꯝ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯇꯦꯡ ꯑꯃꯈꯛ ꯅꯤꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯗꯥꯃꯤꯅꯤ ꯑꯗꯨꯕꯨ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯇꯥꯡ ꯑꯗꯨꯗ ꯑꯛꯕꯔ ꯀꯧꯕ ꯀꯣꯟꯁꯇꯦꯕꯜ ꯑꯃꯈꯛꯅ ꯀꯝꯂꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯀꯝꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯑꯦꯛꯁ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯈꯛꯅꯤ ꯃꯍꯥꯛꯁꯨ ꯀꯦꯁ ꯑꯁꯤꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯦꯟꯖꯔꯝꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯀꯝꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯧꯊꯣꯛꯂꯗꯨꯅ ꯒꯧꯇꯝ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯗꯥꯃꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯂꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗꯗꯤ ꯀꯝꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯒꯧꯇꯝꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯊꯤꯅ ꯆꯠꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯇꯦꯡ ꯅꯤꯅꯕꯅꯤ ꯍꯥꯏꯕ ꯂꯥꯛꯄꯒꯤꯗꯃꯛꯇ ꯇꯁꯦꯡꯕꯒꯤꯗꯤ ꯀꯝꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯒꯧꯇꯝꯒꯤ ꯃꯐꯝꯗ ꯊꯤꯅ ꯉꯥꯡꯂꯛꯄ ꯑꯁꯤꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯒꯧꯇꯝ ꯆꯪꯁꯜꯂꯗꯨꯅ ꯀꯝꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯣꯛꯇꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯋꯥꯍꯪ ꯄꯥꯍꯪ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯝꯃꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯔꯥꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯐꯝꯗ ꯉꯔꯥꯡ ꯀꯣꯜ ꯇꯧꯔꯛꯂꯝꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯕꯅꯤ ꯃꯍꯥꯛ ꯀꯁꯇꯃꯔ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯂꯦ ꯍꯥꯏꯅ ꯑꯗꯨꯒ ꯀꯁꯇꯃꯔ ꯑꯗꯨꯅ ꯌꯥꯝꯅ ꯇꯥꯡꯕ ꯀꯥꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯂꯒ ꯄꯨꯈꯤꯕꯅꯤ ꯃꯍꯥꯛ ꯌꯦꯡꯕꯗꯁꯨ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯃꯥꯜꯂꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯁꯤꯅ ꯄꯥꯎ ꯇꯝꯂꯛꯂꯝꯃꯤ ꯑꯁꯣꯝ ꯇꯧꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯀꯨꯞꯄ ꯂꯨꯕ ꯗꯤꯇꯦꯜꯁ ꯀꯌꯥ ꯑꯃ ꯈꯣꯝꯒꯠꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯤꯂꯔ ꯑꯗꯨ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯆꯍꯤ ꯑꯗꯨꯅ ꯆꯍꯤ 19 35 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯍꯥ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯄꯥꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯅ ꯀꯝꯂꯥ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯒꯧꯇꯝ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯍꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛ ꯒꯧꯇꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯂꯦꯞꯈꯤꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ ꯀꯤꯂꯔ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯡꯍꯜꯂꯔꯣꯏ ꯍꯥꯏꯅ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯀꯝꯂꯥꯅ ꯒꯧꯇꯝꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯀꯦꯁ ꯑꯁꯤꯕꯨ ꯄꯥꯏꯗ꯭ꯔꯀꯥꯟ ꯃꯥꯡꯑꯣꯏꯅꯅ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯁ ꯍꯤꯁꯇꯔꯤꯁꯤꯡ ꯑꯩꯈꯣꯏꯅ ꯊꯤꯒꯠꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯀꯦꯁ ꯑꯁꯤꯒꯤ ꯍꯤꯁꯇꯔꯤ ꯑꯗꯨꯗꯤ CIDꯒꯤ ꯃꯐꯝꯗ ꯂꯩꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯒꯤ ꯃꯔꯝꯗꯤ ꯆꯍꯤ 1.5ꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯁꯨ ꯀꯦꯁ ꯑꯁꯤꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯦꯟꯖꯔꯝꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯀꯝꯂꯥꯒꯤ ꯋꯥꯍꯩ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯒꯧꯇꯝ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀ ꯂꯣꯏꯅꯅ CID ꯑꯣꯐꯤꯁ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ CID ꯑꯣꯐꯤꯁ ꯃꯅꯨꯡ ꯆꯪꯂꯛꯂꯗꯨꯅ ꯃꯍꯥꯛꯅ ꯑꯣꯄꯨ ꯑꯃꯕꯨ ꯍꯥꯡꯇꯣꯛꯀꯦ ꯇꯧꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯒꯧꯇꯝꯒꯤ ꯃꯉꯛꯇ ꯆꯪꯂꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯨꯊꯨꯁꯨ ꯑꯣꯐꯤꯁꯇꯒꯤ ꯆꯦ ꯑꯃ ꯂꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯛꯂꯝꯃꯤ ꯃꯨꯊꯨ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯀꯅꯥꯁꯨ ꯂꯩꯕ ꯎꯖꯔꯝꯗꯦ ꯃꯨꯊꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯒꯧꯇꯝꯒꯤ ꯃꯉꯛ ꯆꯞꯈꯤꯕ ꯑꯗꯨ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯛꯕꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯃꯨꯊꯨ ꯆꯪꯉꯛꯀꯅꯤ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯧꯇꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯤꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅ ꯑꯛꯕꯔꯅ ꯒꯧꯇꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯁꯤꯒꯤ ꯖꯦꯔꯣꯛꯁ ꯀꯣꯄꯤ ꯑꯃꯃꯝ ꯂꯣꯏꯅꯃꯛ ꯄꯤꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯗꯤꯇꯦꯜꯁ ꯄꯨꯝꯕ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯀꯝꯂꯥꯅ ꯀꯦꯁ ꯑꯁꯤꯕꯨ ꯁ꯭ꯇꯗꯤ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯕꯨ ꯆꯦꯛ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯁꯤꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯁꯤꯡ 14 ꯁꯨꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ 4 ꯑꯃꯗꯤ ꯑꯣꯛꯇꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏ 10 ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯕ ꯃꯥꯏ ꯄꯥꯛꯂꯕꯤ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯍꯥꯡꯂꯕ ꯏꯆꯤꯛ ꯆꯤꯛꯄ ꯃꯐꯝꯁꯤꯡꯗꯒꯤ ꯂꯣꯏꯅꯃꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ
ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯒꯧꯇꯝ ꯀꯃꯂꯥ ꯄꯨꯜꯂꯗꯨꯅ victim ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯆꯠꯂꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯍꯪꯄꯥꯟ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ victimꯁꯤꯡ ꯑꯗꯨꯗꯒꯤ ꯄꯦꯔꯦꯟꯁꯀꯤ ꯃꯐꯝꯗꯒꯤ ꯇꯥꯕ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗꯒꯤ ꯐꯥꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯂꯝꯃꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯒꯧꯇꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯀꯣꯏꯅ ꯆꯠꯆꯔꯝꯃꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯎꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯆꯠꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯊꯣꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯕ ꯑꯃꯅ ꯗꯁꯕꯤꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯗꯁꯕꯤꯟ ꯑꯁꯤꯕꯨ ꯎꯔꯕ ꯃꯇꯨꯡꯗ ꯒꯧꯇꯝ ꯑꯃꯗꯤ ꯀꯃꯂꯥꯅ ꯈꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯤ ꯗꯁꯕꯤꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯝꯂꯗꯨꯅ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯈꯥꯝꯕ ꯃꯇꯝꯗ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯕꯨ ꯈꯣꯝꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯆꯥꯄꯣꯠ ꯄꯤꯖꯔꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯈꯪꯕ ꯉꯝꯂꯛꯂꯝꯃꯤ ꯑꯗꯨꯗꯤ ꯏꯔꯣꯏ ꯂꯣꯏꯕ ꯑꯣꯏꯅ ꯁꯤꯈꯤꯕ ꯔꯨꯄꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯃꯍꯥꯛꯅ ꯍꯨꯏꯅꯥꯎ ꯑꯃꯈꯛ ꯎꯈꯤ ꯍꯥꯏꯅ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯃꯂꯥ ꯑꯃꯗꯤ ꯒꯧꯇꯝꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯔꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯀꯤꯂꯔ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯨꯏꯅꯥꯎ ꯑꯃꯈꯛ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯍꯨꯏꯅꯥꯎ ꯑꯗꯨꯕꯨ ꯄꯣꯔꯛꯂꯗꯨꯅ ꯗꯁꯕꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯗꯣꯛꯂꯝꯒꯅꯤ ꯑꯗꯨꯒ ꯍꯨꯏꯅꯥꯎ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯨꯏꯅꯥꯎ ꯑꯗꯨꯕꯨ ꯎꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯒꯅꯤ ꯍꯨꯏꯅꯥꯎ ꯑꯗꯨ ꯑꯩꯍꯥꯛꯀꯤꯅꯤ ꯍꯨꯏꯅꯥꯎ ꯑꯗꯨ ꯄꯨꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯣ ꯍꯥꯏꯅ ꯀꯧꯁꯜꯂꯝꯒꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯁꯨꯝ ꯇꯧꯗꯅ ꯏꯆꯝ ꯆꯝꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯀꯤꯂꯔ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯃꯥꯡꯍꯜꯂꯒ ꯄꯨꯈꯤꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯊꯪ ꯍꯦꯛ ꯅꯨꯃꯤꯠꯇ ꯀꯤꯂꯔ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯕꯨꯁꯨ ꯀꯤꯗꯅꯦꯞ ꯇꯧꯒꯦ ꯍꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯔꯝꯗꯦ ꯃꯔꯝꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯗꯨ ꯒꯧꯇꯝ ꯑꯃꯗꯤ ꯀꯃꯂꯥ ꯄꯨꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯝꯗ Instagram Twitter Facebook ꯇ ꯄꯨꯝꯅꯃꯛ ꯚꯥꯏꯔꯦꯜ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯂꯝꯕꯤꯗ ꯍꯨꯏꯅꯥꯎ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯍꯨꯏꯅꯥꯎ ꯑꯗꯨ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯊꯝꯕꯤꯔꯝꯃꯨ ꯀꯔꯤꯒꯨꯝꯕ ꯃꯄꯨ ꯊꯣꯛꯂꯛꯂꯒ ꯄꯤꯌꯨ ꯍꯥꯏꯕ ꯇꯥꯔꯛꯂꯒꯗꯤ ꯃꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯒꯅꯨ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯍꯥꯟꯅ ꯄꯤꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯍꯨꯏꯅꯥꯎ ꯑꯗꯨꯕꯨ ꯊꯝꯂꯝꯂꯒ ꯐꯠ ꯂꯥꯎꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯇꯧꯔꯛꯂꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤꯕꯨ ꯀꯤꯂꯔ ꯑꯁꯤꯅꯁꯨ ꯈꯪꯂꯛꯂꯕ ꯃꯇꯨꯡꯗ ꯍꯦꯀꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯗꯨꯅ ꯃꯈꯣꯏꯅ ꯇꯧꯈ꯭ꯔꯤꯕ ꯇ꯭ꯋꯤꯠ ꯑꯗꯨꯕꯨ ꯀꯛꯊꯠꯈꯤꯅꯕ ꯃꯍꯥꯛꯅ ꯁꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯍꯥꯛꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯛꯊꯠꯄ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯦꯀꯔ ꯑꯁꯤꯕꯨꯁꯨ ꯀꯤꯂꯔ ꯑꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯀꯤꯂꯔ ꯑꯁꯤꯅ ꯅꯨꯄꯤ ꯑꯃꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯄꯨꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯤꯗꯅꯦꯞ ꯇꯧꯒꯦ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯍꯧꯗꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤꯜꯂꯗꯨꯅ ꯃꯉꯛ ꯑꯗꯨꯃꯛ ꯀꯛꯊꯠꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯉꯛ ꯀꯛꯊꯠꯂꯕ ꯃꯇꯨꯡꯗ ꯃꯁꯥ ꯑꯗꯨꯕꯨ ꯒꯧꯇꯝꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯨꯔꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯔꯦꯝꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯆꯦꯖꯦꯠ ꯑꯃ ꯊꯦꯠꯂꯗꯨꯅ ꯊꯥꯔꯛꯂꯝꯃꯤ ꯑꯦꯗꯚꯥꯟꯁ ꯍꯦꯄꯤ ꯕꯥꯔꯊꯗꯦ ꯍꯥꯏꯅ ꯒꯧꯇꯝꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥ ꯁꯣꯛꯂꯒ ꯃꯅꯝ ꯅꯝꯂꯨꯕ ꯃꯇꯝꯗ ꯃꯥꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯅꯝ ꯑꯃꯈꯛ ꯅꯝꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯒꯧꯇꯝꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯃꯨꯔꯕ ꯑꯣꯛ ꯑꯃꯒ ꯑꯣꯛ ꯑꯉꯥꯡꯕ ꯑꯃꯒ ꯄꯨꯔꯛꯅꯕ ꯍꯥꯏꯅ ꯍꯥꯏꯈꯤꯔꯝꯃꯤ ꯔꯥꯖꯅꯥꯌꯛꯅꯁꯨ ꯒꯧꯇꯝꯅ ꯍꯥꯏꯔꯛꯄ ꯊꯕꯛ ꯑꯗꯨꯃꯛ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯍꯥꯛꯅ ꯑꯣꯛ ꯑꯃꯨꯕ ꯑꯃꯒ ꯑꯉꯧꯕ ꯑꯃꯒ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅ ꯒꯧꯇꯝꯅ ꯀꯃꯂꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯃꯍꯥꯛꯅ ꯑꯣꯛ ꯑꯉꯧꯕ ꯑꯗꯨꯒꯤ ꯃꯅꯝ ꯅꯝꯃꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯗꯨꯅ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯛ ꯐꯥꯔꯝ ꯇꯧꯔꯤꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯛꯀꯤ ꯐꯥꯔꯝ ꯇꯧꯔꯤꯕ ꯃꯄꯨꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯊꯤꯔꯛꯂꯤꯕ ꯅꯍꯥꯗꯨꯗꯤ ꯑꯃꯠꯇ ꯊꯦꯡꯅꯔꯝꯗꯦ ꯃꯔꯛ ꯑꯁꯤꯗ ꯄꯥꯎ ꯑꯁꯤꯕꯨ ꯊꯨꯅꯁꯨ ꯇꯥꯈꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯒꯧꯇꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯄꯤꯛ ꯐꯥꯔꯝ ꯈꯨꯗꯤꯡꯃꯛ ꯆꯠꯂꯗꯨꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯩ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯂꯛꯂꯝꯃꯤ ꯃꯔꯝꯗꯤ ꯒꯧꯇꯝꯒꯤ ꯃꯇꯨꯡꯗ ꯃꯨꯊꯨꯅ ꯃꯤꯑꯣꯏ ꯑꯃꯈꯛ ꯇꯨꯃꯤꯟꯅ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯨꯊꯨꯁꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯄꯤꯛ ꯐꯥꯔꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀ ꯉꯁꯤ ꯎꯅꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯀꯤꯂꯔ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯂꯤꯁ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯀꯤꯂꯔ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯄꯥꯈꯠꯄ ꯐꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀꯤꯂꯔ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯨꯊꯨ ꯑꯁꯤꯕꯨ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯁꯤꯜꯂꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯕꯨ ꯐꯥꯔꯒ ꯄꯨꯔꯛꯂꯗꯨꯅ ꯗꯥꯃꯤꯅꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯄꯨꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯤꯂꯔ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯒꯤ ꯇꯥꯟꯖꯥ ꯌꯦꯡꯂꯗꯨꯅ ꯗꯥꯃꯤꯅꯤ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯏꯁꯤꯡ ꯈꯔ ꯈꯤꯛꯆꯤꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯆꯦꯟꯈꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯆꯦꯟꯕ ꯉꯝꯂꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯦꯛ ꯂꯣꯏꯕꯒ ꯀꯤꯂꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯉꯛ ꯀꯛꯂꯒ ꯍꯥꯠꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯒꯧꯇꯝꯒꯤ ꯇꯤꯝ ꯑꯗꯨꯅ ꯑꯣꯛ ꯐꯥꯔꯝ ꯈꯨꯗꯤꯡꯃꯛ ꯆꯠꯂꯨꯗꯨꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯗꯨꯗ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯖꯔꯝꯗꯦ ꯑꯗꯨꯕꯨ ꯒꯧꯇꯝꯅꯗꯤ ꯊꯥꯖꯕ ꯑꯗꯨ ꯊꯝꯂꯝꯃꯤ ꯃꯗꯨꯗꯤ ꯀꯤꯂꯔ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯛ ꯐꯥꯔꯝꯗ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯨꯞ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯈꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤ ꯑꯁꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯕꯨ ꯈꯔ ꯃꯈꯩ ꯐꯅꯕ ꯅꯥꯏꯇꯣꯝ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯌꯨꯝꯗ ꯃꯍꯥꯛꯅ ꯅꯥꯏꯇꯣꯝ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥꯗꯨꯗ ꯁꯥꯏꯀꯣ ꯀꯤꯂꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯂꯝꯃꯤ ꯒꯥꯔꯤ ꯃꯈꯣꯟ ꯑꯗꯨꯕꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯁꯤ ꯀꯤꯂꯔ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯅ ꯀꯦꯛꯇꯁ ꯃꯆꯥ ꯑꯃ ꯌꯥꯎꯕ ꯒꯝꯂꯥ ꯃꯆꯥ ꯑꯃꯈꯛ ꯄꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗꯅ ꯔꯥꯖꯅꯥꯌꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯤꯂꯔ ꯑꯗꯨꯒꯤ ꯒꯥꯔꯤ ꯃꯇꯨꯡ ꯏꯟꯅꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯌꯥꯡꯅ ꯊꯧꯔꯛꯂꯝꯃꯤ ꯀꯤꯂꯔ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯃ ꯌꯥꯡꯅ ꯊꯧꯔꯛꯂꯦ ꯈꯪꯂꯕꯗ ꯆꯤꯡꯅꯔꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯀꯟꯅ ꯊꯧꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯔꯦꯁ ꯑꯃꯈꯛ ꯇꯧꯔꯝꯃꯤ
ꯑꯗꯨꯕꯨ ꯀꯤꯂꯔ ꯑꯗꯨꯅ ꯍꯩꯅꯁꯤꯡꯅ ꯂꯣꯠꯂꯒ ꯂꯩꯔꯗꯨꯅ ꯔꯥꯖꯅꯥꯌꯛꯅ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯃꯇꯝ ꯌꯦꯡꯂꯗꯨꯅ ꯔꯥꯖꯅꯥꯌꯛ ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯟꯖꯥ ꯌꯦꯡꯂꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯔꯥꯖꯅꯥꯌꯛꯀꯤ ꯐꯣꯟ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯗꯨꯅ ꯒꯧꯇꯝꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯀꯤ ꯗꯥꯃꯤꯅꯤꯗꯨ ꯑꯩꯅ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯒꯧꯇꯝ ꯃꯊꯪꯒꯤ ꯍꯦꯛ ꯅꯨꯃꯤꯠꯇ ꯔꯥꯖꯅꯥꯌꯛ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯇꯥꯔꯛꯂꯝꯃꯤ ꯔꯥꯖꯅꯥꯌꯛ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯕꯗ ꯒꯧꯇꯝ ꯊꯃꯣꯏ ꯀꯥꯏꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯔꯥꯖꯅꯥꯌꯛ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯣꯏꯅ ꯍꯤꯡꯖꯔꯝꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯄꯣꯁꯃꯣꯔꯇꯝ ꯇꯧꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯒꯧꯇꯝꯒꯤ ꯃꯐꯝꯗ ꯔꯥꯖꯅꯥꯌꯛꯀꯤ ꯃꯐꯝꯗ ꯌꯥꯎꯔꯛꯈꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯕꯨ ꯁꯤꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯀꯤꯂꯔ ꯑꯗꯨꯅ ꯔꯥꯖꯅꯥꯌꯛꯀꯤ ꯌꯦꯠ ꯊꯪꯕ ꯑꯗꯨꯒꯤ ꯈꯨꯅꯥꯎꯕꯤ ꯀꯛꯇꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯄꯤꯔꯛꯂꯝꯃꯤ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯕ ꯇꯨꯡꯗ ꯀꯝꯂꯥꯒꯤ ꯃꯐꯝꯗ ꯒꯧꯇꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯅ ꯀꯤꯂꯔ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯊꯤꯕ ꯇꯣꯛꯂꯒꯅꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯨꯕꯗ ꯀꯝꯂꯥ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯒꯧꯇꯝꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛ ꯑꯗꯨꯛ ꯊꯨꯅ ꯅꯃꯥꯏ ꯑꯗꯨꯕꯨ ꯑꯣꯟꯗꯨꯅ ꯆꯦꯟꯗꯕ ꯑꯣꯏꯔꯒꯗꯤ ꯇꯨꯝꯗꯨꯅ ꯂꯩꯖꯔꯝ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯧꯗꯣꯛꯄꯤꯕ ꯂꯥꯛꯂꯤꯕꯅꯣ ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯔꯨꯕꯒꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯈꯤꯕꯅꯤ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯈꯣꯡꯈꯨꯠ ꯑꯁꯤ ꯇꯦꯛꯂꯝꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯀꯅꯥꯝꯇꯒꯤꯁꯨ ꯃꯇꯦꯡ ꯂꯧꯗꯕꯤꯗ ꯀꯦꯁ ꯑꯁꯤ ꯏꯇꯣꯝꯇꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯜꯂꯝꯒꯗꯕꯅꯤ ꯀꯣꯂꯦꯖꯀꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯇꯨꯡꯗ ꯒꯧꯇꯝꯅ ꯀꯝꯂꯥꯕꯨ ꯄꯨꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯆꯍꯤ ꯑꯃ ꯃꯈꯥꯏꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯀꯝꯂꯥꯅ ꯃꯍꯩ ꯇꯝꯂꯝꯕ ꯀꯣꯂꯦꯖ ꯑꯁꯤꯃꯛꯇꯗꯒꯤ ꯁꯥꯇ꯭ꯔꯤ ꯑꯃꯒꯤꯁꯨ ꯃꯔꯗꯔ ꯇꯧꯈ꯭ꯔꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯝꯂꯥ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ CCTV ꯐꯨꯇꯦꯖ ꯑꯃꯕꯨ ꯆꯦꯛ ꯇꯧꯔꯛꯂꯝꯃꯤ CCTV ꯐꯨꯇꯦꯖ ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯃꯈꯛ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯐꯝꯕ ꯃꯈꯣꯏꯅ ꯎꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯀꯝꯂꯥ ꯑꯃꯗꯤ ꯒꯧꯇꯝ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯀꯝꯂꯥꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯒꯤ ꯃꯐꯝꯗ ꯍꯪꯂꯛꯂꯝꯃꯤ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯐꯪꯁꯟ ꯇꯧꯕ ꯅꯨꯃꯤꯠꯇ ꯅꯍꯥꯛꯀꯤ ꯍꯦꯛ ꯅꯥꯀꯟꯗ ꯐꯝꯂꯤꯕꯁꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯆꯞ ꯆꯥꯅꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯋꯥꯐꯝ ꯑꯃꯗꯤ ꯈꯪꯉꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯍꯥꯛ ꯂꯦꯐ ꯍꯦꯟꯗꯦꯗꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯞꯀꯣꯔꯟ ꯆꯥꯕꯁꯨ ꯑꯣꯏꯅꯥꯅ ꯆꯥꯏ ꯂꯧꯕꯁꯨ ꯑꯣꯏꯅꯥꯅ ꯂꯧꯈꯤꯕꯅꯤ ꯑꯗꯨꯒ ꯐꯪꯁꯟ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎ ꯃꯍꯥꯛꯀꯤ ꯈꯨꯠ ꯌꯦꯠ ꯑꯗꯨꯗꯤ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯜꯂꯒ ꯑꯗꯨꯃꯛ ꯐꯝꯈꯤꯕꯅꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯒꯧꯇꯝꯒꯤ ꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯗꯨꯅ ꯔꯥꯖꯅꯥꯌꯛ ꯂꯩꯈꯤꯗꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯛ ꯇꯧꯔꯛꯂꯝꯃꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯤꯍꯥꯠꯄ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯨꯠ ꯌꯦꯠꯀꯤ ꯈꯨꯅꯥꯎꯕꯤ ꯑꯗꯨ ꯌꯥꯎꯗꯦ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯂꯛꯂꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯁꯤꯅ ꯏꯕꯤꯗꯦꯟꯁ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯔꯥꯖꯅꯥꯌꯛ ꯑꯗꯨꯅ ꯁꯤꯗ꯭ꯔꯤꯀꯥꯟ ꯃꯥꯡꯑꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤꯗꯃꯛꯇ ꯏꯝꯄ꯭ꯔꯨꯞ ꯑꯁꯤ ꯊꯝꯕꯤꯔꯝꯂꯤꯕꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯒꯧꯇꯝꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯀꯤꯂꯔ ꯑꯗꯨꯅ ꯀꯥꯔ ꯑꯗꯨꯅ ꯈꯥꯝꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯑꯋꯥꯡꯕ ꯅꯥꯞ ꯑꯣꯟꯈ꯭ꯔꯕꯅꯤ ꯍꯥꯏꯠ ꯑꯗꯨꯕꯨ ꯄꯨꯔꯒ ꯂꯥꯛꯂꯗꯨꯅ ꯀꯥꯔ ꯁꯥꯔꯤꯕ ꯀꯝꯄꯅꯤ ꯃꯌꯥꯝꯒ ꯇꯥꯟꯅꯔꯗꯨꯅ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯅꯥꯞ ꯑꯣꯟꯈꯤꯕ ꯍꯥꯏꯠ ꯑꯗꯨ ꯀꯔꯝꯕ ꯀꯥꯔꯅꯣ ꯍꯥꯏꯕ ꯈꯪꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯅꯥꯞ ꯑꯣꯜꯂꯨꯔꯤꯕ ꯀꯥꯔ ꯑꯗꯨ ꯀꯔꯝꯕ ꯀꯥꯔꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯂꯝꯃꯤ ꯅꯍꯥꯟ ꯍꯥꯏꯔꯤꯕ ꯀꯥꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯀꯥꯔ ꯑꯃꯈꯛ ꯊꯧꯕꯅꯤ ꯀꯥꯔ ꯊꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯑꯪꯒꯣꯂꯤꯃꯥꯟ ꯍꯥꯏꯅ ꯀꯧꯕꯅꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯑꯣꯛ ꯐꯥꯝ ꯑꯃꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯒꯅꯤꯃꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯒꯧꯇꯝ ꯑꯃꯗꯤ ꯀꯝꯂꯥ ꯄꯤꯛ ꯐꯥꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯪꯒꯣꯂꯤꯃꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯈꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯛꯂꯝꯃꯤ ꯃꯍꯥꯛ ꯊꯣꯛꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯕꯨ ꯂꯧꯔꯗꯨꯅ ꯒꯧꯇꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯗꯨꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯆꯠꯊꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯁꯤꯗ ꯒꯧꯇꯝꯅ ꯃꯦꯞ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯃꯦꯞ ꯑꯗꯨꯕꯨ ꯒꯧꯇꯝꯅ ꯄꯨꯊꯣꯔꯛꯂꯗꯨꯅ ꯀꯝꯂꯥꯒꯤ ꯃꯐꯝꯗ ꯌꯦꯡꯍꯜꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯁꯤꯟ ꯁꯤꯞ ꯇꯧꯈꯤꯔꯝꯃꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯗꯥꯃꯤꯅꯤꯕꯨ ꯎꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯗꯥꯃꯤꯅꯤꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯖꯦꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯁꯣꯟꯕꯤ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯌꯥꯝꯂꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯛꯂꯤꯕꯅꯤ ꯗꯥꯃꯤꯅꯤꯅ ꯍꯪꯕꯗꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯒꯤ ꯃꯤꯡ ꯔꯦꯆꯦꯜ ꯍꯥꯏꯅ ꯀꯧꯏ ꯇꯁꯦꯡꯕꯒꯤꯗꯤ ꯔꯦꯆꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯪꯒꯣꯂꯤꯃꯥꯜ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯑꯣꯖꯥ ꯑꯣꯏꯔꯝꯕꯅꯤ ꯑꯪꯒꯣꯂꯤꯃꯥꯜ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃꯗ ꯆꯥꯎꯔꯛꯄꯅꯤ ꯃꯥꯅ ꯄꯤꯛꯂꯤꯀꯥꯟ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯁꯤꯅ ꯑꯪꯒꯣꯂꯤꯃꯥꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤꯕꯖꯥꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯑꯪꯒꯣꯂꯤꯃꯥꯜ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯉꯁꯤ ꯐꯥꯎꯕ ꯂꯃꯜ ꯈꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯃꯔꯣꯝꯗꯅ ꯀꯝꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯦꯞ ꯑꯗꯨꯗ ꯃꯈꯦꯠ ꯃꯔꯨ ꯃꯌꯥꯝ ꯑꯃ ꯅꯞꯁꯜꯂꯗꯨꯅ ꯒꯧꯇꯝꯅ ꯆꯠꯄꯗ ꯂꯝꯕꯤ ꯂꯥꯏꯅꯅꯕ ꯇꯥꯛꯄꯤꯔꯛꯂꯝꯃꯤ ꯒꯧꯇꯝꯁꯨ ꯃꯃꯤꯠ ꯇꯥꯡꯖꯩ ꯍꯥꯏꯕ ꯈꯛꯇꯅꯤ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯅ ꯃꯦꯞ ꯑꯗꯨꯕꯨ ꯈꯪꯅꯕ ꯐꯖꯅ ꯃꯥꯔ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯒꯧꯇꯝ ꯑꯃꯗꯤ ꯀꯝꯂꯥꯅ ꯈꯟꯈꯤꯔꯝꯃꯤ ꯗꯥꯃꯤꯅꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗ ꯂꯧꯊꯣꯛꯂꯨꯁꯤ ꯍꯥꯏꯅ ꯀꯝꯂꯥꯅ ꯂꯝꯕꯤ ꯇꯥꯛꯂꯝꯃꯤ ꯒꯧꯇꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯔꯣꯝꯗꯅ ꯑꯪꯒꯣꯂꯤꯃꯥꯜ ꯑꯗꯨꯅ ꯗꯥꯃꯤꯅꯤꯕꯨ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯂꯒ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯔꯤꯆꯦꯜ ꯑꯗꯨꯕꯨꯁꯨ ꯐꯝꯍꯜꯂꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯑꯪꯒꯣꯂꯤꯃꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯄꯤꯛꯂꯤꯀꯥꯟ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤꯃꯛꯁꯨ ꯑꯗꯨꯃꯛ ꯔꯤꯒ꯭ꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯑꯣꯖꯥ ꯑꯁꯤꯅ ꯑꯪꯒꯣꯂꯤꯃꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯥꯁꯇꯔꯕꯦꯠ ꯇꯧꯔꯨꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯈꯤꯕꯖꯥꯠꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯪꯒꯣꯂꯤꯃꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯔꯤꯆꯦꯜ ꯑꯁꯤꯅ ꯅꯣꯡꯃꯗ ꯇꯔꯦꯠꯂꯛ ꯐꯨꯈꯤꯕꯖꯥꯠꯅꯤ ꯑꯪꯒꯣꯂꯤꯃꯥꯜ ꯑꯁꯤꯅ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯑꯔꯥꯟꯕꯗꯨꯕꯨ ꯉꯥꯛꯄꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯑꯦꯛꯇꯤꯡ ꯇꯧꯔꯗꯨꯅ ꯇꯧꯖꯔꯝꯃꯤ ꯑꯣꯖꯥ ꯑꯩ ꯂꯥꯟꯖꯔꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯍꯥꯏꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯆꯔꯝꯃꯤ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯪꯒꯣꯂꯤꯃꯥꯜꯅ ꯗꯥꯃꯤꯅꯤꯕꯨ ꯃꯍꯥꯛꯅ ꯃꯤ ꯍꯥꯠꯄ ꯔꯨꯝ ꯑꯗꯨꯗ ꯄꯨꯔꯒ ꯂꯥꯛꯂꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤꯜꯂꯛꯂꯝꯃꯤ
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯪꯒꯨꯂꯤꯃꯥꯜꯒꯤ ꯃꯐꯝꯗ ꯗꯥꯃꯤꯅꯤꯅ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯂꯛꯂꯝꯃꯤ, ꯅꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯒ ꯍꯥꯠꯈꯤꯕ ꯄꯨꯂꯤꯁꯃꯦꯟ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯋꯥꯐꯝ ꯑꯗꯨꯗ ꯑꯪꯒꯨꯂꯤꯃꯥꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯕꯨ ꯖꯨꯕꯤꯅꯥꯏꯜ ꯑꯣꯔꯤꯒꯥꯟ ꯃꯇꯝ ꯑꯗꯨꯗ ꯖꯦꯜꯗ ꯄꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯐꯝꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯈꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯤ ꯑꯩꯅ ꯍꯥꯠꯂꯤꯕꯗꯣ꯫ ꯑꯃꯔꯣꯝꯗꯅ ꯒꯧꯇꯝ ꯑꯃꯗꯤ ꯀꯃꯂꯥꯁꯨ ꯗꯥꯃꯤꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯐꯝ ꯑꯗꯨꯗ ꯊꯦꯠꯂꯝꯕ ꯑꯦꯂꯥꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯈꯣꯟ ꯑꯁꯤꯕꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯪꯒꯨꯂꯤꯃꯥꯜ ꯌꯥꯝꯅ ꯊꯨꯅꯃꯛ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯒꯧꯇꯝꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯒꯧꯇꯝꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯥꯟ ꯆꯥꯅ ꯃꯩꯁꯨ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯂꯩꯍꯧꯔꯤꯕ ꯀꯃꯂꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯩ ꯃꯨꯊꯠꯈꯤꯕꯅꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯑꯪꯒꯨꯂꯤꯃꯥꯜ ꯑꯗꯨꯅ ꯒꯧꯇꯝꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯖꯔꯝꯃꯤ, ꯊꯥꯡ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯪꯒꯨꯂꯤꯃꯥꯜ ꯑꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯗꯨꯅ ꯍꯧꯅ ꯍꯧꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯒꯧꯇꯝ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯕꯒꯦ? ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯥꯏꯊꯤꯔꯦ, ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯑꯩꯕꯨ ꯍꯥꯠꯂꯣ, ꯉꯝꯂꯒꯗꯤ ꯑꯩꯅ ꯉꯝꯂꯒꯅ ꯅꯍꯥꯛꯄꯨ ꯍꯥꯠꯂꯒꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯒꯧꯇꯝ ꯅꯥꯀꯟꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯪꯒꯨꯂꯤꯃꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯔꯛꯈꯤꯕ ꯊꯥꯡ ꯑꯗꯨꯅ ꯒꯧꯇꯝꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯌꯨꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯧꯇꯝꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯅꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯑꯪꯒꯨꯂꯤꯃꯥꯜ ꯑꯗꯨꯕꯨ ꯁꯣꯛ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯪꯒꯨꯂꯤꯃꯥꯜ ꯒ꯭ꯌꯥꯟ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯄꯨꯟꯁꯤꯜꯂꯗꯨꯅ ꯄꯣꯁ ꯑꯆꯧꯕ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯨꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯒꯧꯇꯝ ꯗꯥꯃꯤꯅꯤꯕꯨ ꯊꯤꯗꯨꯅ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯗꯥꯃꯤꯅꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯄꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯒꯧꯇꯝꯅ ꯗꯥꯃꯤꯅꯤꯕꯨ ꯊꯥꯗꯣꯛꯄ ꯂꯣꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯪꯒꯨꯂꯤꯃꯥꯜꯅ ꯍꯧꯅ ꯍꯧꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯑꯣꯖꯥ, ꯑꯩꯕꯨ ꯅꯥꯏꯇꯣꯝ ꯊꯥꯗꯣꯛꯂꯝꯂꯒ ꯅꯍꯥꯛ ꯆꯠꯈꯤꯒꯅꯨ, ꯑꯩ ꯄꯨꯟꯁꯤ ꯑꯁꯤ ꯏꯇꯣꯝꯇ ꯂꯩꯍꯧꯕ ꯄꯥꯝꯗꯦ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯗꯥꯃꯤꯅꯤꯅ ꯄꯥꯏꯔꯝꯕ ꯁꯣꯖꯩ ꯑꯗꯨꯕꯨ ꯑꯪꯒꯨꯂꯤꯃꯥꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯥꯎꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯪꯒꯨꯂꯤꯃꯥꯜ ꯑꯗꯨꯅ ꯗꯥꯃꯤꯅꯤꯅ ꯊꯝꯂꯝꯕ ꯁꯣꯖꯩ ꯑꯗꯨꯕꯨ ꯂꯧꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯔꯦꯆꯦꯜ ꯑꯗꯨꯅ ꯁꯣ ꯑꯗꯨꯕꯨ ꯌꯣꯠꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯑꯪꯒꯨꯂꯤꯃꯥꯜ ꯖꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯈ꯭ꯔꯒ ꯑꯣꯖꯥ ꯔꯦꯆꯦꯜ ꯑꯗꯨꯒꯤ ꯃꯕꯨꯛ ꯁꯦꯒꯥꯏꯔꯒ ꯍꯥꯠꯇꯣꯛꯂꯗꯨꯅ ꯁꯣ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯒꯧꯇꯝ, ꯀꯃꯂꯥ, ꯗꯥꯃꯤꯅꯤ ꯃꯈꯣꯏꯗꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯗꯥꯃꯤꯅꯤꯕꯨ ꯄ꯭ꯔꯦꯁ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯝꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯥꯃꯤꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯤꯂꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯩꯅ ꯁꯥꯏꯀꯣ ꯀꯤꯂꯔ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯗꯦ꯫ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯃꯍꯥꯛꯄꯨ ꯃꯃꯥ ꯃꯄꯥꯅ ꯊꯥꯗꯣꯛꯂꯒ ꯊꯝꯕꯤꯔꯝꯂꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯎꯏ꯫ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯅꯥꯏꯇꯣꯝ ꯍꯤꯡꯍꯧꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯆꯕꯅꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯆꯦ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯒꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯥꯃꯤꯅꯤꯅ ꯀꯤꯂꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯤꯝꯄꯊꯤ ꯀꯌꯥ ꯑꯃ ꯎꯠꯂꯛꯂꯝꯃꯤ꯫ ꯉꯁꯤ ꯇꯧꯔꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤ ꯑꯪꯒꯨꯂꯤꯃꯥꯜ ꯑꯗꯨꯁꯨ ꯍꯣꯇꯦꯜ ꯑꯃꯗ ꯐꯝꯂꯒ ꯃꯍꯥꯛꯁꯨ ꯂꯣꯏꯅꯃꯛ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯎꯕꯤꯕꯖꯥꯠꯅꯤ ꯍꯥꯏꯅ, ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯈꯟꯖꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯃꯁꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯈꯥꯡꯕ ꯉꯝꯖꯔꯛꯇ꯭ꯔꯗꯨꯅ ꯌꯥꯝꯅ ꯋꯥꯡꯂꯕ ꯆꯤꯡ ꯑꯃꯒꯤ ꯃꯊꯛ ꯀꯥꯈꯠꯂꯗꯨꯅ ꯃꯈꯥꯗ ꯆꯣꯡꯊꯔꯒ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯄꯦꯇꯔꯟ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯌꯦꯡꯈ꯭ꯔꯕ ꯐꯤꯂꯝ ꯂꯥꯛ ꯑꯗꯨꯒꯨꯝꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯀꯤꯂꯔ ꯑꯁꯤꯕꯨꯁꯨ ꯐꯥꯔꯒ ꯖꯦꯜꯗ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯗꯨ ꯄꯤꯕ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯨꯚꯤ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯑꯣꯏꯔꯛꯈꯤꯕ ꯃꯇꯧ ꯑꯁꯤ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯅꯣ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯂꯤꯕꯅꯤ꯫ ꯊꯥꯖꯕ ꯂꯩ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯃꯇꯝꯒꯨꯝꯅ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯐꯦꯃꯤꯂꯤ ꯑꯁꯤꯒꯤ 100K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯒꯤꯗꯃꯛꯇ ꯌꯨꯇ꯭ꯌꯨꯕꯅ ꯄ꯭ꯂꯦ ꯕꯇꯟ ꯑꯗꯨ ꯊꯥꯕꯤꯔꯛꯂꯦ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯟꯒ꯭ꯔꯦꯆꯨꯂꯦꯁꯟ꯫ ꯂꯣꯡ ꯂꯤꯚ ꯃꯨꯚꯤ ꯅꯔꯦꯇꯔ꯫ ꯊꯦꯡꯛ ꯌꯨ꯫